khonjal adu tabada pictru kari tawba yaurabage khanna ka tamna chengkhalai pictru changaktuna kaka kidaurage Henry mamitu imuk ngangaga chadugi yengduna leirambadu ubada pictru mana kari asoiba tawkhrabage khanduna nakanda yengthorai Newton na pirakpa phondu pukchai chairaga leirambadu ubada masadu koktagina ton phauba tu chungkiba khangaudre pictru yamkina khonjel thoktana kaka Henry maya chiklaga phone se kanana pire pictru khombangamdre tumina luktharaga lei Henry su khonkalapna hairi aina hangise tadabra nang naro thoktabra kana pirakpo phone no ka manungduda khana chainaba yauro male khanna leimasu changai ibungo kaidaurage phajana tapna ngangnaba yadro kari amung tawnare Henry sauna ima nang thokro ai ngasidi thabak tawge leimasu macha sauri haiba ma khangi ibungo kaidaurage si hairaga pictuda amuk onsilai ibema kaidaunarage nangna kari hairure pictru mamitu kurup tauraga yamkina Henry da amuk yeng leimada amuk yeng tauraga hairi bobo Henry pictru bu uraga hena soundingly amuksu yare imam da thokro si hairaga leimabu mapanda thokhalli aduga thongdu gam launa thingzilli leima mapandagi hey kaidaurage ne amuk khana chainaba yauni ko karino khangdre khara chikadra khallaga ne nongmagi kangkhok chaibe hengale somda Henry picture gi manakta khazi changsilai picture simaningda khara handoi Henry na amuk makha tarai kanana pirakpo phone sengna hayo picture kibana masado ngamnaba khumlai kaka imana bigine Henry mamito khuziladuna o namanabi picture hoi haina mangaktu nomi Henry su wahang hangba lepti picture na khumbanga moidaba wahai kaya hangai karamba namanabino nangonda phone piraide kai maramgino picture yam tapna khumai mado mamana mayumda phone paina khangadi ngangni haina aingonda thambiyona pirakpane senge ko senge aduga kaigumba aran ba pakhumoiramaba kamdauba Henry gi marau leiba wahaiduda picture pakhum piba ngamdre kari haisige khanbada awaba mu oire Henry na kumo namana biduna mayumda ngangni haibagi kiba aduga nangdi kidabra picture mangaktu thangatlaga Henry da yengai aina haise nang gyan dai ko tadra su hayo picture hoi haibagum mangaktu nomi Henry picture gi maong duda phuning mana makhuttu mareng chalai Henry maya chiklaga mai sai haisina kana handakti picture masadu swai lawi khumbangamda latla tawraga lei nangaude Henry na chawkhraba makhutuna picture gi mamai mamit khangdana thazilli picture su ngakpa ngamauda laimai da tai ai bangang machadongna kemta khangaroi kaina sanarido nangumba kaya pokpa yaba napagumba mine aise aduga dukna chintiba nam thak toba nang ai hatpagi pa pugera
Pictru makada phammaga mamaidu makhuna khumzili aduga kapli. Henry su amuk dak tawrai. Kap kano taningde. Nangi kadar mayamdo. Tato. Aingonda changdong nati khangaba. Pictru kapladuna. Kaka, aina aise asing bani. Phone do aigi nati. Henry su makada phamtharai aduga. Oh, sengi ko. Nangi namana bigin haise. Pictru makhutuna mamaidu adum khomlaga hairai. Chummi asing bani. Henry nokladuna. Oh, aduga kaigi noigi mai saiduna Pictru nungsibi nang phone pairak kaigi no hairai ba. Wahaidu tabada Pictru mamitu lauthorai. Tasengbadi Henry na Pictru gi asengwa masak khangnaba tauribani. Pictru masadu chamamnare Henry na ngangiba mayamdu karino haina. Henry amukasu. Natine, nangna akhoi kaka leitrakanda torogain haidi natro. Adusu Newton natro. Henry ki semjin sajinba wahi singduda Pictru su khumpham khangda masadu pakhatpana haido wana haida ngangdo wana ngangloidana khumai. Kaka aina nati manane aidi wadu loiba nangde Henry na wahang makhal makhal hangai. Oh, nangna nataba mana kai haiba. Pictru khumpham khangdre tumina luktaraga leiri. Nang sida leibase nungaitra hairo thinbiura. Pictru mamitu kirup yengai. Khumbadi ngamde makhutna mamaidu khumlibani. Henry achakpa maida gi haisinbagum thokre. Pictru na khumdabi yengakpadu mabu sitaba karimnabagum thokre. Handakti asaubu pumba haithaduna Pictru gi makhutu pairaga. Adu usitaba aina nangbu phajila male. Naning tamba yam pamba nangdi ngasidagi naning tamalagi. Hojimag nangbu na yumda thingani. Henry na Pictru bu makhut pairaga soro soro tingi. Makhut khumduna leiribadu ataigi nate Pictru gi manaton nahi tare. Sida natana machinga loina kaire I ngakta ngairabani. Pictru su mahabu chingdanaba tarak iba I mayamduga masadu yalaga chattanaba tawi. Adubo mana khara pikpaga chaw sangkraba Henry na chingbada Pictru mana fana yanjaba mayamdu ariyambani. Lay makhoi achaw koisu ngasaidagi makhada wari taurambani. Khambasu yade. Henry na stairudagi Pictru bu sagan laktana chingaga soro soro purakpadu hubada muthi mathabak phuraga. Oima bapare ba kari matauno ai ngamaroi. Achawna pakhatna. Hai kari no na ibungo nang mungarabo angang do siba tare ne. Laimasu Pictru gi isingdu ubada ipai hori pakhatna chensilai. Aima angang sire ibungo angang si siba tare ne kari no taurisibo. Pictru su makhut namana stair gi side ta hapiba yot singduda kanna yali. Makhutu tasengna tatore. Ai bukan biyo bubo pupu muthi ai sire. Pictru na yanjai haibagi wani upai leite. Henry gi sapu kankibana. Handakti achawna sangsilaga Henry gi mamaida khupakna thai. Aduk ludaba aikhoina haribasi kaino khangdaba angang du thado siba tare. Henry Pictru bu thadoi aduga sauna khumlai. Sugumba mathong maram khangdaba aikhoi jenthanaba moisidina
ꯍꯥꯠꯈꯤꯕꯅ ꯐꯔꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯃꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯦꯡꯕꯤꯔꯤ ꯑꯆꯧꯅ ꯀꯩꯗꯧꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯦꯟꯔꯤꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯥꯅ ꯅꯠꯇꯕꯤ ꯂꯤꯆꯠꯀ ꯆꯠꯂꯗꯅ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯉꯛꯏ ꯑꯆꯧꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯦꯟꯔꯤꯅ ꯕꯕꯥ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯐꯣꯟꯒ ꯄꯤꯔꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯃꯥꯕꯨ ꯃꯍꯩ ꯇꯝꯍꯟꯅꯕ ꯊꯥꯕ ꯂꯤꯆꯠꯂꯨꯗꯅꯕ ꯑꯣꯏꯔꯦ ꯑꯆꯧ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯇꯧꯗꯦ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯆꯧꯁꯨ ꯃꯈꯥ ꯇꯥꯅꯗꯅꯕ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯕꯨꯡꯉꯣ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯕꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯁ꯭ꯀꯨꯜ ꯇꯝꯍꯟꯕ ꯀꯥꯏꯅ ꯅꯪꯅ ꯁ꯭ꯀꯨꯜ ꯇꯝꯒꯦꯗꯤꯅꯦ ꯑꯥꯗ ꯌꯨꯝꯗ ꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯈꯪꯉꯕ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃꯅ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯄ ꯌꯥꯔꯣꯏ ꯒꯦꯠꯀꯤ ꯋꯥꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯥꯡꯒꯣꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯁꯤꯗꯩ ꯍꯦꯟꯖꯤꯜꯂꯛꯑꯕ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯑꯆꯧꯅ ꯏꯕꯨꯡꯉꯣ ꯍꯦꯟꯔꯤ ꯃꯈꯥ ꯇꯥꯔꯝꯗꯦ ꯁꯣꯛꯇꯨꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯒ ꯍꯦꯟꯔꯤ ꯍꯟꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯁꯛꯇꯨ ꯐꯥꯎ ꯎꯍꯜꯂꯛꯀꯅꯣ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤ ꯇꯧꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯕꯣꯕꯣꯛ ꯑꯩ ꯀꯩꯝꯇ ꯇꯧꯗꯤꯌꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯑꯆꯧꯅ ꯍꯩ ꯌꯥꯔꯦ ꯃꯃꯥ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯣ ꯀꯩꯅꯣ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯅꯅꯤ ꯁꯥꯎꯕ ꯐꯔꯒꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯧꯁꯤꯗꯤ ꯀꯞꯀꯅꯨ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯅꯣꯅꯦ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯐꯖꯅ ꯌꯦꯡꯕꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯅ꯭ꯌꯨꯇꯟ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯐꯣꯟꯗꯨ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦ ꯖꯦꯝꯁ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯀꯣꯛ ꯑꯃ ꯏꯇꯧ ꯇꯧꯕꯅꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯦ ꯑꯦꯕꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯦ ꯑꯆꯥꯛꯄ ꯃꯩꯗꯅꯦ ꯘꯤ ꯍꯩꯖꯤꯜꯂꯛꯀꯅꯨ ꯏꯅ ꯏ ꯀꯥꯕꯅꯦ ꯅꯪ ꯑꯣꯏꯅ ꯇꯣꯏꯅꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯩ ꯇꯧꯅꯤ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯑꯉꯥꯡꯗꯣ ꯋꯥꯟꯊꯕ ꯁꯥꯔ ꯂꯩꯗꯣꯏꯅꯤ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗꯩ ꯂꯣꯠꯂꯒ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯣꯏꯕ ꯑꯃꯨꯛꯀꯤ ꯈꯨꯐꯥꯗ ꯂꯣꯏꯔꯦ ꯁꯥꯂꯥ ꯈꯪꯅꯤꯕ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯞꯄꯨꯕꯒ ꯃꯁꯥꯗꯨ ꯁꯣꯛꯄꯒ ꯉꯔꯥꯡ ꯐꯨꯕꯒꯤ ꯊꯤꯟꯗꯣꯛꯈꯤꯕꯒ ꯃꯥꯅ ꯍꯤꯞꯄꯤꯕ ꯀꯥ ꯑꯗꯨꯁꯨ ꯑꯇꯩꯒꯤ ꯀꯥ ꯅꯠꯇꯦ ꯂꯩꯃꯈꯣꯏꯒꯤ ꯀꯥꯅꯤ ꯂꯩꯃꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯄꯤꯛꯇ꯭ꯔꯨ ꯈꯣꯟ ꯏꯁꯤ ꯁꯤꯔꯦ ꯍꯣꯏ ꯕꯣꯕꯣꯛ ꯑꯆꯧꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯁ꯭ꯀꯨꯜꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯈꯜꯂꯤꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯅꯦ ꯂꯩꯃꯅ ꯁꯠꯊꯠꯂꯛꯏ ꯌꯥꯔꯦꯁꯦ ꯁ꯭ꯀꯨꯜꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯌꯨꯝꯁꯦ ꯏꯔꯥꯡ ꯌꯥꯝ ꯊꯣꯛꯇꯧꯔꯤ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯃꯔꯣꯏꯒꯦ ꯇꯣꯛꯑꯒꯦ ꯑꯆꯧꯅ ꯏꯍꯦ ꯃꯃꯥ ꯅꯪꯁꯦ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯂꯩꯃꯅ ꯐꯔꯛ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯐꯖꯅ ꯈꯟꯅꯕ ꯌꯥꯏꯗꯅ ꯏꯕꯦꯝꯃ ꯅꯪꯅꯦ ꯁ꯭ꯀꯨꯜꯒꯤ ꯀꯥꯔꯅꯨ
Handak chahi simadine exam khak thaba chalo. Leimana. Hoine aduna farani. Sidane oza kauraga tagan basu yanida. Mana tamningasu. Talaktuda Henry changai aduga. Ima. Leimana. Chaka charabo. Henry na. Chare. Aishu chanaba tawrage. Asi hairaga Henry changsilaktuna picture phamang manakta phamtharai aduga angang picture thamoi hena sontharai ingagi nongzugumba lepa leitaba pirang masu sintharai Henry picture makoktu yam tapna nungshina nanbiduna hairai Kakada saubro yarise kapkano Picture mapidu taitholaga ai kapte Henry hagotuna aina school chaluge nangsu fazana potharo ko Kaka thengeba asumna Henry su tholaktuna ayaki tungda school yori mahakna gari thausilakpada Newton gate ta famduna leirami mangakadu cheptha tawduna ma ubada Henry bhaklauna sauningai gari du adwaida khamaga yam thuna kumtharai aduga Newton gi manakta changsiladuna nang sida kaidorino Newton phamlambadu phukhawali aduga sir angangsing check toramani Henry pisumani du suktoklaga ngasi se kainumino Newton kantharubada mamaiduna kanda leithoklaga suklap tawi aduga amuk onsilaktuna sir Wednesday ne wadu loiba nangde Henry na khon kalapna aduga nangna kaigije angangsing lakpa yengsinaba security leiri aduga nangna nasagi na thau thadoga sida kai khalino tasengna Newton maya mamangduda ikaire leiriba satra amati oza singdu kiru ingnaduna lei Newton sauningbada loirabani adubu tapthai mathak thongba principal ni khanduna Henry amuksu picture gi kanthiduna makha tarai noigumba sinane ozagi fajakraba mingchase manghandoise handakti Newton phathaba ngamdre masagi mina laksaba yadaba miga oibaga hanagi khara sauningbaga masu khon kalapna khumai sir aishu ngasai tagena tabane chawre matik nakha thaba mida nangna loiba huiminai gumna ubada Newton aigi famdadi khak yaroi khangaba Henry ting sokre sauba hen manduna Newton gi collar du tapai aduga nathak thongba mi amada karamba respect oni khangdaba nangno za ama oi haibagi value leite ko Newton su hande Henry bu lakta ning thorai aduga nokem faigen naraga khumai somse nakha thaba mi amagi respect su pami boire oi haibige tazo nanguma nakha gi angang amada kari haini kari tawni khangdaba mi masa khangdaba mi bu mi oina udaba nangonda aina appreciate tawdong nate ko Henry sumamitu I munganga I aduga charamnaraba nongsha amagumna phanchongsilai Newton su hande makhut yawrai anidu phunarai ozama yamna moibu sangsinduna kanna khamdoknaba honari Henry su sauningbagi mayaina haini hairoi khanglaktre ngangba yaba waniga khangdakai sauna hairai yam thina tugache khangaba iwo nangna hanura foklai do migi achengba tanjangai ra Newton Henry gi mamaida kina thindatli nangaude
Henryna thingge tawbada mayamna khambana hanki. Newton na nangdi pakhang yak lawbra nupi angangda namit na chumdaba naram chatu nang hena dum duka chai. Henry sounding bada loiri mayamna khami namdana school campus manungda changna bahaiduna insilli. Newton karemna na hairei ha nangi school se aini yam puning memo ongda ngasi haiba numitsina loirabani adubu tazo aini school sida amuk hana khongul taroi tabadi lairadana naming fawwa ichinsina palloi. Henry chalambadagi chap lepi aduga sounding behen manduna nokthorei ha angakpani ko miyoiba nasana nasakana no haibado khalo aduga nangna ngangi mayamdo chumbrasu natindo fazana yotharaga khantho. Newton khara haigatna khalle nang kaidoge habano kaido bonate kuirabane aina nangbu school sidagi tanthoke khanba tan yam chare isa se potluma ma thangdabaga chap mane wayama isang sange ai. Handaki wahaiduda Newton gyan tarai masadu sauningbana mai hokre. Sia ai kanano haiba khangdro male huran ba nangna lomi mida aini school sidagi tohan basungame aduga mahadi aina chatpa mafam kuding pugani. Si hairaga Newton mahagi bullet tuda kage tawi. Henry su khangi mana hairibadu athai kana nate picture ni haiba prap changsinduna Newton gi maida kinna muk thinjilli.